Loyalam E-PAO tabi bakutimapu hitram susmitana Lamdagi officeri ahamda panjari headline. Lamdam asida santi hanjilaknaba lengakna paikhatpa thabak thoramda miyamna cooperation PBU haina governor na phongdorakli. Lengakna insurance amata pibidaba maramna makhatana lecturer singna strike chathanaba warep laukhre. Ngasi state amadi central force na operation chathabada khulai marfudara amadi ammunition chatraka kunipan Fagat pangamle. Pausana pijari. Lamdam asida santi hanjilaknaba lengakna paikhatpa thabak thoramda miyamna cooperation PBU haina governor na phongdorakli. In kumjali singamaga chamapan marfudara mapangi Kargil warda Maraiba kidamakta thawaina ponta pikraba India gi lanmi singda ekai khumnabu utpa Kargil Vijay Divas thoram state ki thakta ngasi pangthokre. State asi lam kudimakta tamna mangjel thaba lam haibadu oirakli. Lamdam asida santi hanjilaknaba lengakna paikhalakliba thoram asida lamdam asiki miyusingna cooperation pibiduna irang asi athuba matamda loishinaba hotnabada mateng panghaningbagi apambasu phongdokhibaga lunena state asigi mipum khudimangna amata oina nungsi chanana leminaduna state asi but nungai yaifaba ama oihansi hainasu governor na phongdokre. Loyalam Pakistan Army ki bomb attack da chahi asigi me taramathoida thawai thakiba Manipur ki taret Suba BSF battalion ki constable Deepak Chingkham ki thona lingjel busu ngasigi Kargil Divas palan ki thoram aduda nahona na ningshingkhre. Imphal East ki Palace compound leba Manipur State Film Development Society MSFDS ki hola pangthokpa Kargil Vijay Divas ki thoram aduda Manipur ki Governor Ajay Kumar Valla amadi DGP Rajiv San maru eba mithunglen sing oina saruyakhi loinana Manipur lenga ki civil amadi police ki makok thongba official kaya su saruyakhi lengakna insurance amata pibi daba maramna makhatana lecturer singna strike chathanaba warep laukhre. Lecturers Association Manipur LAM 2018 batch na haukiba July kunmathoidagi July kuntaruk phawbada regularization gi pending process lushinbiyo haiduna chatharkiba Chatruka ahom lecturers apunbagi pen down strike adu lengaki hiram amatada yasinaba purapa ngamkhidabana maram oiraga oza mayamgi apunba warep ama amuk loduna makhatana lakleba August ani phaba pen down strike asi chatharagani haina Lecturers Association Manipur gi secretary na press thadura pachirol amana hari cherol asina hai hauzik lenganga chatruk ahom lecturers sa contractual rate salary pinaba arrange tobiribasi oja mayamna yaba ngamloi amadi lawjaroi haina warep lawre masida lengana oja singa yasinaba purapa ngamlagadi khudakta pen down strike asi hangdokchagani aduga chatruka ahum lecturer singi maikedegi phongdorakli loinana hokiba July 18 da LAM gi maikedegi pen down strike asi chathagani haina lauthokibani hari cherolasina hai lecturers chatruka ahum asi haukiba English ngani 18 da government higher secondary school gi contract lecturer oina lengakna appoint tobiki aduga English ngani kunithoi gi January 9 da cabinet decision loduna regular tahanki regularization gi order adugi matung inna English ngani kolhumjoi gi April amadagi regular pay pigani haina panbiki adubu laibak thibade regular order thokiba chahi ahum helaba phawbada lecturer singi regularization gi pending process asi loisindana thambiri maramasina aikhoi gi regular pay hoju phawba fangdana lari hari ngasi state amadi central force na operation chatabada khulai marfudara amadi ammunition chatreka kunifan Fagat pangamle hari Manipur gi Tampakki district manga da leiba tongan mafamdagi ngasi ayu anganbada state amadi central force na operation chathabada yamlaba khuchukhulai kaya Fagat pangamle haina IGP zone 2 ke kabif na phongdokre wafam ngasi Imphal gi babu parada leiba police headquarter da pangthokiba pawgi mifam amada mahakna phongdokhibani mahakna makhatana hai ngasi jatakiba operation aduda khutlai marfudara recover tawkhibaga lonana ammunition chatraka kunipan recover tawbangamlei Manipurda amuk hanna santi purakpa ngamnaba prajamiyamgi life amadi property ngak senaba operation makhatana chathagigani prajamiyamna illegal armed mari lenaba pawlerabadi manaknakpa police station da natraga central command room paw the PBU
Loinana police amasung security force sing da cooperation tawbiu. Masina Manipur da santi purak pangamgani. Miyamge mateng yaudana Manipur da santi purak pakhak oithokloi maduna. Miyamna security force na lamdam asida santi purak na papaikalak patabak thoram sing da mateng pangbina basu apil tawki. Ngasi jathakiba operation aduda fagat pangamkiba khutlaising adudi AK series rifle ahom M16 ama insas LMG ama insas rifle manga SLR mari 303 rifle turret pistol kun carbine mari rifle nipan SBBL bore action kun anti-rat gun ahum lathot gun ama DBBL ahum bore action gun taruk 2-inch mortar ahum local med pipe gun ama Punna Nongmei marfudara grenade kun mathoi 7.62 ammunition chahumga marfudara mapan 5.56 ammunition chaniga kunipan 303 ammunition kuntra manga 9 mm gi maru kulhumdoi 0.32 gi maru taruk HE mortar cell ama tube launching mapan IED taruk punna ammunition chatrek kunipan amadi wireless handset kunmari fagat pangam khi hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Ulfa aigi campta surgical strike chathakraba matung army na drone prahar drill chathakrai Indian Army na Myanmar ge ngamkhai lansin na Ulfa aigi campta surgical strike chathaduna lup asigi maru oiba luchingba ahum hatkraba matung makha taba operation sing asi drone technology asi mapung fana effective oina sizinaba ngamnaba Indian Army na Myanmar border mayada advanced military drill pangthokre hari Indian Army na chathakiba military drill asi yumthangnariba Myanmar border la reiba Ulfa aigi camp sing da yamna toina drone strike chathariba asiga mari lenana pangthokibani Indian Army na chatliba tha asigi haugalakpa sarukta Myanmar border la reiba Ulfa aigi maru oiba camp anida drone attack chathaduna thugaiduna cadre kaya ama hakrei Dimapur based Spare Corps gi General Officer Commanding makhada Lieutenant General Avijit S Prasant Kargi lamjing makhada infantry amasung supporting army singna technical operations singda drone technology asi hena mapung phana sizinaba ngamnaba pandamgi makhada drone prahar drill asi chathakibani Indian Army na chathariba drone prahar drill asi intelligence surveillance and reconnaissance ISR gi damak drone deployed tawnaba loinana matam amad hektada te left technical amasung operational Loyalaba singda precision target tawba ngamnabagi damaktani officers singi maikedagi phongdokhibada drill asina matung tarakbada challenging da mapung fana thingnaba ngamnabagi damaktani drone drill adu Indo-Myanmar border mayada pangthokhiba harabasu chapchan army gi maikedagi mafam adu haidokpai tawdri adumapu Indian Army gi Dimapur base formation gi forward area singda drone drill adu chathaba oigani hari Bangladesh ki ngamkhai lanthokna Tripura da changsinduna drug pusinaba honaramba miyoi ani nongmena kaptuna hatkrai Mayai kaba nisala lonba miyoi ani nongmena kaptuna hatkrai amana aruba phibam da leiri hari Hairiba thodok asi haukiba sagol sen numit ki numidangda Tripura amadi Bangladesh ani ki ngamkhai gi sarukta thokibani Border Security Force BSF Tripura Frontier gi pauna hai numit adugi numidangda mayai kaba nisala lonba kangbu ama Bangladesh ki Feni district gi Tripura gi Belonia subdivision gi manung chanba Azamnagar tamna masing yamlaba nisa oina sizinaba Vigra tablet sing pushina bahona rakhi miyoi sing adu chawrana tara dagi tara manga phawba sugani hari miyoi sing adu India da leiba drug lalon ba miyoi singa loina ba miyoi singni makoina India gi ngamkhai manung da changsilakna ba honarakpada mafam aduda ngak senbagi thabak tawriba BSF ki kanguna nongthakta blank fire round mari manga kapthoktuna tanthokna ba honaki maduda drug lalon ba sing aduna BSF tamna nungna Thazilak Payauna Nongmei Kapsilakpadagi, BSF ki Kamuna Masangak Tokchanaba Nongmei Kapada Mui Ani Siki Mui Amana Sokibani Hari. Pawasin Hai, Laikidra Mui Ani Edugi Maming, MD, Liton Miha Amadi, MD, Milad Hussein Kawi. Makoi Anigi Manunda, MD, Liton Mia, Indiagi Ngamkai Sharukta Soklaga. Taramba Tinabadagi Manaknapa Hospital that like another Pukaki Adubu. Chittagonggi lambida laikanaba ngamdana siki aduga MD Milad Hussein siraga Bangladesh ki ngamkhai manungda tadan lekhi atopa MD Absar Mihan na soki mahak Bangladesh ki hospital amada hausit laikanari thodok thopam dagi BSF ki kamuna lupa lak taramanga rongi mamal oigedaba Vigra tablet singsu fagat pangam khi hari
Nagagi lam kanjanaba ban kaukhibani haina FNCC na phongdorakli. Lam khopchen bagi hainabi leiba kuki phurup ke miyoi kharana Nagagi lamda khunda silakpadagi tangai fadana Nagagi lam kanjanabagi damak matam kaktaba ban kaukhibani haina Foothills Naga Coordination Committee FNCC na phongdorakli. Loop asigi media sena thadorokpa chirolamana hai matam sangna naga singa nungshi chanana lemina raklaba zomi amasung mar lusai mizo phurup singi mayokta atamnana ban kaubanate hariba phurup asigi miyoising amana amagi chatnabi ikai khumnaduna khundamina raklibani adubu miyambu chamamnaba pokhanba yaba mongda World Cookie Zoo Intellectual Council WKZYC amadi Cookie Zoo Council KZC habina chingba akangnaba organization khara thoraklaga zomiyam pumbagi mahut sinduna thabak tawbagi thawung ama chatharakli masina naga miyamda chamamnaba pokhale sayenaba ase kokhannaba naga zomi amasung mizo purup singi marakta wakhal taminabagi tangai phadaba lei haina su cherolasina phangdorakli WKZIC amadi KZC na zomi amasung mizomiyam apunbagi mahut sinduna thabak tawribra haina hangladuna cherolasina hai asigumba lupsing asina political gi oiba khudong chaba longnabagi damak zomi amasung mizogi ming sijinaraga atamnana lam khopchin wagi thorang lokhalak libra haibadu khananingai oi sayenaba phibam asi kokhanabagi damak Foothills Naga Coordination Committee FNCC na zomi amasung mizo phuruki luchingba singa wari sanaduna athuba matamda laikhai tahanba pami lamdam asida tangdu laitaba phibam hanjil handuna ingtappa phibam lehenaba honabada maru oiba thodang longnaba matam pumnamakta sem saduna leiri hainasu cherolasina makhadana phongdorakli Chuchampurda miyoi ama brown sugar gram chamga humphunipan amadi jiri bamdagi miyoi ama ganja kg chaniga kunga konana fagat pangam khrei Security Force na mayai kaba nisagi mayokta changsilapa khongjangi saruk ama oina tha asigi kunmari da Chuchampur amadi jiri bamdagi brown sugar amadi ganja ga konana miyoi ani fare hari Police ki pau asina hai Chuchampur district ki behang bus parking the security force ki kangbuna chingnaningai oiba mongda Honda Activa thoduna lakpa miyoi ama khamduna check tawbuda miyoi ama brown sugar gram chamaga humphuni panga konana Fagatkhre farba miyoi aduna Chuchampur district ki Tonjang village tagi Haushunlal Phimpu chahi yankhai humdoi kawi hari amaromda numit adumakta da Jiribam police ki kangbuna Jiribam gi FCP check posta lambida lakpa tata truck registration number MN018567 asi check tawbagi thabak chathabada gari aduda haptuna purakhiba ganja kg chaniga kunga konana drive aduda fagat pangam khi hari ganja ga konana faraba driver aduna None district ki Khumzi village tagi SK Kafunlang chahi nifu humdoi kawi fagalaba ganja sing aduga lunina miyoi adu mari lenaba police station da khusina khre hari Tongan mafamdagi nupi lanmi ama yauna lalholop ahum Fagatkhre Security Force ki kangbuna Manipur gi tongan mafamdagi lalholop ahum gi nupi lanmi ama yauna miyoi ahum phare Police ki pau asina hai tha asgi kunmanga da RPF PLA gi nupi lanmi ama masagi mayumdagi Fagatkhre farbi nupi adu Oinam sawumbong mayai lekadagi Oinam Ranjita Devi alias Irai Leima chahi kuntranipan kawi mahak tongan ba school singi Transport Association dukan sing amadi lalon itik toba miyoi singdagi party gi sel khongatpada chenei mangondagi mobile handset ahum Aadhaar card ama sel semgat kiba amadi khongat kadaba miyoi singi phone number sing iba notepad amasu Fagatkhre hari matam ikan kanadana RPF PLA gi lanmi amasu Thobal district ki Nongpok Shengmai PS na konba Leirong Thel Pitra area dagi Fagatkhre fagalaba miyoi aduna Wangjing SK lekaidagi ahan them Surjit Singh chahi kunmapan kawi mahak lup adugi anoba lanmi khungatpa amadi yahonbada chenaba miyoni haiba khangmangamle hainasu police ki pau asina hari amaromda tha asigi kunmari dasu security force ki kambuna masagi mayumdagi KSTP PWG gi lanmi amasu fare hari farba miyoi adu salam mamang lekaidagi sorok khaibam inaucha Singh Elias Ramesh chahi nifutaret kawi mangondagi mobile handset ahum pan card ama demand letter manga KSTP PWG amadi revenue officer arogi seal stamp anisu Fagatkhre hari Chairak asida Chuchampur gi Sidan village tatarakiba operation dasu khulai kaya fagale hari paw asina hai operation aduda magazine yaudaba .22 gi rifle ama magazine ga konana 9mm carbine ama
9mm pistol ama, SB rifle taruk, 12 bore rifle ama, ball action single barrel ama, modified long range mortar pompi ama, light pompi bomb ahum, biofang handset ani, smoke grenade amaga loinana, ammunition sing su fagat pangam ki hari. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Arubada maruiba pa amuka hana pizari. Lamdam asida santi hanjelakna ba lengakna paikhatpa thabak thoramda miyamna cooperation PBU haina governor na phangdurakli. Lengakna insurance amata pibidaba maramna makhatana lecturer singna strike chathanaba warep laukhre. Ngasi state amadi central force na operation chathabada khulai marfudara amadi ammunition chatreka kunipan fagat pangamle. Matang asida Loyalam E-PAO na namidangi pao bibil lezari tabili ba khudimang po amuka hanap kurumjari.